Lengmai Nagagi Meeoi Taruk Leilon Wi-Fi Kuldagi Faraga Tamthina Hatpagi Thodokta Chenabani Haiba Atoppa Meeoi ani Ngashi Security Force na Phagatpa Ngamle Phagatkhiba Meeoi Punna Mari Sukhre Manipur Police na Phongdorakhiba matung inna Thodok adogi matung tarakpada Chenaba Meeoi sing fanaba Security Force na Thiba humbagi thabak adumak chathaduna lakhi madugi matung inna National Investigation Agency NIA Manipur Police amasung Central Reserve Police Force CRPF ki apunba team na ngasi makhatana Meeoi ani Phagatpa ngamkhi faraba Meeoi ani adudi Kangpokpi District Leilon Wi-Fi khuldagi Lungau Lal Wi-Fi apokpa Pauthen Kam Wi-Fi amasung district asimake Molhoi khuldagi Lunmin Thang Sitlo Atoppa Ming Jack Apokpa Paulen Sitlo ni Adumoy namak Meeoi ani asi karamba mafamdagi fabano haibadi police na phongdorakhide makhatana case asida chenabani haiba Meeoi sing fanaba thabak paikhatli hairi ngasi nauna Phagatkhiba makhoi ani tharaga Mihat asida chenabani haiduna faba punna Meeoi mari sure panba yabadi tha sige haukiba tang tarada Leilon Wi-Fi dagi Pradip amasung ayingbi hairiba Matay Manaw asi mihat asiga mari lainana Leilon Wi-Fi dagi Phagatkhiba amaromda tha sige haukiba tang tara humdoida Manipuri da laiba Civil Secretariat ke Ministerial Block mamangda pangthokpa achamba thoram amada saruk yakhiba Manipur lenga ki Home Minister Govindas Konthozam na haikibada Lengmai Nagagi Meeoi taruk faraga hatkibada chenabani haiba atai Meeoi sing numit nini gi manungda Faragani haibagi thajab wafam phongdokhiba leikrabani